I color do yarabo. Naga Taruki Matangda Tigatliba NIA na Asiba Hakchang Singi Fibam Sing Yang Sinkre Comment Piyu Yakidre Security Forces na Ukrul District ki Horay Kafung Chingsangda Operation Chathaduna Bunker Tara Taruk Tugay Kre Naga Taruk Sina Funkibagi Mayokta UNC na shutdown Lautok Kre Geneva Singh Gi Matakta Actions Launaba Taksin Kre Ungkhatna Bathok Lingai Chairakta Naga Khunja Taruk Asiba Hakchang Singh Jenims Ki Mokta Nongalamdaida Purak Kre Amasung CMY Kemchan Singh JZM 2.0 ceremony saruk yakre mission to assist state na maipak na ba hotnagani high kre Kurumjari ISCOM Manipuri pau meeting tabiri bakwai pum na makpu taram na okchari hozik pau sandok na pizari Kuki Singh na fazin duna thamluraba matung ngarang si na fangkiba liangmai naga khunja taruk manu thuimai chahi nifu manga kenfibau chawang chahi kunmari dilip thuimai chahi kuntra mapan ch fenrinlung chahi kuntra taret kali wangbau abond mai chahi kunhumdoi amasung Fengrongwi Thuimai chahi nifu humdoi singi matangda thaudok asibu thigatliba National Investigation Agency NIA amasung State Security Force ki maikaidagi thaudok asigi matangda karigumba officials oina wahai amata phongdu haiba yadana leiri hairi Naga civilian Taruk Asiba Hakchang State Police CRPF amasung Assam Rifles ki personnel Chamri ka Yankai Rom na ngarang numit chuppa Kangpokpi District ki Leilon Baibai Khulgi akoibada chathakiba pak sanathiba thabak singda fangkiba gal loinana security ki akanba checksin thaurangal loinana ambulance anida haptuna ngasi nongyai matung pung anirom tarakpada Jenims ki mokta masak khangdok nabak amati postmortem taunabagi damak puraktuna thamli thodok asiga mari leinana lamdam asigi miyamna thamoi sokna nungai tabaga loinana khongjang kaya changsin naba sem saruraba Chairak asida mari leinaba authority singi maikaidagi thodok asigi matangda chathariba investigation gi progress amasung findings sing media singda haidoktana thamli hairi hiram asiga mari leinana official singna thodok asigi investigation chathari hiram asiga mari leinana officials oiba statement thokpa matam chadri haina fongdorakli thazaba yaba pau Singi matung innadi sina fangkraba naga khunja taruk asigi matangda thigatliba agency singna tangai fadaba procedure sing maru oina forensic examination sing DNA identifications amadi evidence sing khongatuna naga khunja taruk asi kari karam tauna sikibano haibadu khangdoknaba hotnari hairi fazin kiba naga khunja taruk sina fangkiba asigi thagatliba Thigatliba asi state asigi miyamna kupna changsinduna lakhibaga loinana maikai kayadagi thodok asigi manung mapan naidana thigatuna naga khunja taruk asi karamna faduna hostage oina thamlaba matung hatkibano haibadu khangdoknaba ni haina dabi tawduna lakhibani fazinduna thamkiba naga khunja taruki hakchang sing sina fangkiba asina maram oiraga ngarang numidang naga amasung maitai singi masing yamlaba volunteers singa
Jennings Security Forces Singi Marakta Chauna Muknaba Thokiba Thodoki Matung Tarakpada, Porompata Leiba Jennings ki Akoibada Amadi, Hospital Asiki Complex, Singda Ahenba Security Forces Sing deploy Toduna Ngak Senbagi Tabak, Lokatuna Tamkre, Laikidraba Singi expert Laikidraba Singda expert Sing na Chathariba forensic procedure Sing Amadi investigation Sing Tauringai Marakta Pamdaba Thodok Sing Thokandanaba authority Sing na Miyamda appeal Taukibaga Loinana Thodok Asigi preliminary investigation Sing Asi Hek Loibaga Makhataba detail Sing Kanglabayai Hairi Ukhrul District ki Horei Kafung Chingsang da Manung Hanjinna Leiriba Kul Singna Kutlai Paiba Group Singna attack Chathagadore Haiba Pau Intelligence Singna Pirakpagi report Amagi Yumfam Oiraga Manipur Police Amasung Central Paramilitary Forces ki Apunba team Amana Hairiba Chingsang Paring Asida Chathakiba search operation Singna Mafam Sing Asida Saramba Bunker Taratarok Tugai Kibaga Loinana Kusu Kulai Kaya Fagatpa Ngamkre Hairi Police ki Pauna Hai Mafam Aduda Chathakiba search operation Singda Sarukiya Kiba Personal Singna Horei Kafung Chingsangi Chingdol Singda positions Lauduna Leiramba Tengnaraki Armed Group Sing Aduna Security Personnel Sing Lakpa Ubada Nantok to Nachenaba Honaki Makoi Singi Maraktagi Mioi Taruk Security Forces Sing na Fabang Ngamki Aduga Kara Amana Nantok to Nachen ki Hairi Security Forces ki Apunba team Aduna Mafam Aduda Chathakiba such operations Aduda Ain Kaina Saduna Thamlamba Bunker Taratarok Sidok Kibaga Loinana Kusukulai Nongmai Maru Amasung Landa Sizinagadaba Potlam Sing Fagatpangam ki Hairi Security Forces Singna Fagatlaba Potlam Sing Adudi SMG carbines Ama Bolt accent rifle Mari 9mm pistol Ama single barrel 12 bore gun Ama live round Sing empty cartridges Sing Amasung radio communication set Sing Fagatpangam ki Hairi search operations Aduda Kutlai Konana Faraba Mioi Sing Adu Makoina Pyrakliba Kutlai Sing Thadok Handuna Matungda restricted hill area Sing Changlaktanaba warning Piraba Matung Thadok Kibaga Loinana Makoina Pyrakpa Kutlai Sing Mari Lainaba police station da Kusina ki Hairi Mamang Thagi Tara Humdoidagi Kuki militant Singna Fazinduna Thamkiba Liangmai Naga Kunja Taruk Manu Tuimai Chahi Kunifumanga Kenpibau Chawang Chahi Kunmari Dilip Tuimai Chahi Kuntra Mapan CH Ferent Lung Chahi Kuntra Taret Kaliwangbau Abontmai Chahi Kunhumdoi Amasung Fengrongwi Tuimai Chahi Nifu Humdoi Ngarang Security Forces Singna Sina Funkiba Thodok Adubu Akanba Mawongda United Naga Council UNC na condemn Toduna Yaning Daba Fongdokpa Oina Ngasi Ayuk Pung Taruktagi Hayeng Ayuki Pung Taruk Fauba Pung Kunmarigi Oiba Naga Singna Kundariba Singda Total shutdowns Lauktok Krem UNC na Thadorakpa Cherol Amagi Matung in na Hai Haukiba Leibapopa Numitki Nungtil Pung Marirom Tarakpada Fazinduna Thamlakhiba Kuki Kunza Tara Mari Sing Tek the Kaidana Naga Community Singna Thadokiba Asina Kuki Singna Fazinduna Thamliba Naga Kunza Taruk Asoi Angam Yaudana Thadorakani Haibagi Asa Sing Naga Community Amasung Union Asina Singda Pokibani Adubu Laibak Thibadi Naga Kunza Singh Asi Sina Funkibani Hairi Thodok Asibu condemn Tauraduna Union that Thodok Asi Mioi Bagi Hak Chong na Singna Bani Amadi Laikidraba Imung Manung Singi Awabada Sarukiari Hairi Council na Chathariba shutdown Asida Miyamna Santi Oina Sarukiyaduna Laikidraba Singh Amadi Imung Manung Singda Justice Fanghanba Hotna Minasi Hairi Thodok Asiga Mari Lainana UNC na Government of India Amasung State Government the Taukiba Dabi Singh Fangdriba Fauba Asiba Hakchang Singh Asi Laukiroi Hairaduna UNC na Government Singh Asida Taukiba Dabi Singh Maru Oina Kuki Militant Group Singda Agreement signed Taunariba Suspension of Operations Abrogation Tauba
May Tarahumdoida Naga Civilian Taranipan Fabada Chenaba Kuki National Front President KNFP Gi Kader Singh Yauna Leilon Vaipai Kulgi Pastor Ani Amadi Naga Kunja Taruk Singh Hatpada Chenaba Singh Amasung Jaujan Tek Ta May Tarahumdoida Thanga Chiru Hatpada Chenaba Singh Kudakta Fagadabani Haibagi Dabi Singh Asini Masigi matakta me Tarahumdoida Leilon Vaipai Kulda Naga Kunja Taranipan Fabada Chenaba Leilon Vaipai Gi Village Chief Yauna Kuki Singsu Fagadabani Hairi Masigi matakta UNC na Lengakta KNFP asi terrorist organization ni haina lauktoktuna KNFP gi President Thangboy Kipgen gi Loinabi State asigi Deputy Chief Minister Nemcha Kipgen conflict of interest thokan bagi damak Deputy Chief Minister oibagi famdagi lauktokadabani haina dabi tauri ngasi ayuktagi kaukiba total shutdown asina maram oiraga National Highway 2 amasung National Highway 37 da Gari Chatnan Kide, Gari Singh, Naga Singh na Namna Kundariba Ukrul, Senapati, Tamenglong, Chandel, None, Amasung, Technopol District Mafam Singh, Mahiloisang Singh, Office Singh, Amadi, Business Establishment Singh, Thonglona Ki Hairi. Mamang Thagi Megi Tarahumdoida Kuki Kunja Amasung Kuki Militant Singh na Fazinduna Thamkiba Konsakul gi Pastor Ani Yauna Liangmai Naga Taruk Manu Thuimai Chahinifu Manga Kenpibau Chawang Chahi Kunmari Dilip Thuimai Chahi Kuntra Mapan CH Ferin Lung Chahi Kuntra Taret Kali Wangbau Abonmai Chahi Kunhumdoi Amasung Fengrongwi Thuimai Chahi Nifu Humdoi Asiba Hakchang Singh ngarang Security Forces ki apunba team amana Kangpokpi District ki mafam amadagi fangkibaga loinana Asiba Hakchang Taruk mag ngasi nongyay matung pung ama khara helakpada akanba security ki section thauranga loinana ambulance anida haptuna Jawaharlal Nehru Institute of Medical Sciences Janims ki mokta masak khangdoknaba amasung postmortem taunabagi damak purakre Asiba Hakchang Singh purakhiba aduda thaudok asibu thigatliba National Investigation Agency ki official singsu mafam aduda laktuna yengsin ki ngarang numidang wairam fazenduna thamlakhiba Naga Kunja Taruki Hakchang Sina fangbagi pauhek fangbada imung manung Singh Naga Miyam Amadi Maitei Amasung Naga Civil Society Organization Singhi Masing Yamlaba Miyoi Singna Janims ki mokta Asiba Hakchang Singh Purakpa Ngaiduna Laiki Naga Kunja Taruk Fazen Kiba Kuki Militant Singna Hatoklaga Thamlamba Asida Janims ki mokta Tinkiba Naga Amasung Maitei gi Miyam Singna Kusaunaba Hengalakhibaga loinana ngarang numidang pung tara khara helakpada Central Armed Police Forces ki ahenba team Singh mafam aduda laktuna masing yam na tilliba miyam Singh tangkhaiba haurakhi thogdok aduda State Police yauna mafam aduda deploy tawriba Central Security Forces Singna miyam adu tangkhaina ba honabada tear gas cell Singh mob bomb Singh Kapki Amadi Miyam Nasu Security Forces Tamna Nung Thomzinduna Awai Akum Taunaduna Security Personnel Yauna Kongjang Sangsin Kiba Miyoi Kaya Asok Apan Nangki Cherak Asida Security Forces na Tear Gas Singh Kapada Anaba Singh Laying Duna Lairiba Janims Ki Thongnau Mingsel Tear Gas Sel Panduna Kaiba Thokibaga Loinana Patient Party Singna Ana Lying Liba Hospital Asida Security Forces Singna Tear Gas Kaptuna Lying Liba Anaba Singda Amuka Hena Mi Paiba Pokhan Kiba Thaudok Singh Akanba Mawongda Condemn Tauki Tungda Masing Yamlaba State Amasung Central Security Forces Singna Diliba Miyam Ado Janims ki Gate Wangmada Tangkhaiduna Janims ki Akoibada Security ki Akanba Ngak Senbagi Thabak Singh Asida Hakchang Taruk Asiba Hakchang Taruk Adu Hospital Asigi Mokta Puraktriba Fauba Tauki Hairi Haujik Fauba Ana Laying the Mari Lainaba Singh Natana Janims ta Mi Changbagi Athingba Singh Thamli Hairi Official source amagi matung ina Kangpokpi District ki Leilon Vaipai Khulgi akoibada leiriba Jungle Singhi Mafam Singda ngarang Manipur Police Central Reserve Police Force amasung Assam Rifles ki apunba personnel chamri ga yangkhai rom pung kunmari chupna pak sanati bagi thabak sing paikhatpa matamda fazinduna thamkiba Naga Kunja Taruki Asiba Hakchang oiramba yai haina chingnaba
patha pumtharaba hakchang taruk thengnakibani hairi pulisna makha taraduna hai sina fangkiba hakchang sing matau karamna sikibano haina khangdoknaba legal formalities sing lokhatuna investigation chathaba hokre hairi naga civilian taruk ki asiba hakchang sing Fangkiba asi Naga village guard singna mamang thagi megi tara humdoida senapati district ki tafo kuki khulgi khunja tara mari fazinduna thamkiba sing UNC gi kuthang da tek ta kaidana thadok halaba matung mathangi numita fangkibani panba yai Naga khunja taruk fazinduna thamkiba asiga mari leinana UNC gi kuthang da kuki khunja tara mari tek ta kaidana haukiba leipapopa numita thadora matung Yumlo Nariba Nagaland ki Chief Minister Naifui Rio amasung Meghalaya ki Chief Minister Conrad Sagma Singh na reciprocal oina Kuki Singh na fazinduna thamliba Naga khunja taruk tek takaidana thadoraknaba appeal tawkiba laikre Manipur State Jal Jeevan Mission JJM 2.0 paikhatnabaki tamak ngarang New Delhi da Ministry of Jal Shakti Government of India amasung Manipur Government anigi marakta sign tawnakiba Memorandum of Understanding ki thoram aduda Chief Minister Yumnam Khemchandsu sarukiakre thoram aduga mari leinana CM Khemchandna phone kibada Jal Jeevan Mission 2.0 asi India gi oina khungang singda afaba thaknaba ising fanghanbagi pandamda paikhatpa mission amani hairaduna athubada infrastructure sing semgatuna tung koiba isingi awatpa leitanaba honagadabani honabagi khongthang singda akanba mityeng thamli haiki mahakna makha taraduna hai JJM 2.0 asina khunja singda pigadawriba kanaba singi manungda Assure Service Delivery Suzalam Bharat Digital Framework, Clear Operations and Maintenance Policy Sing, Measures for Source Sustainability, Reform Link Funding, Amasung Community Ownership Sing ni Hairi, Mission Asi Government ki Icham Chamba Scheme Amakhaknatana, Inkomjalising Aniga Subna Nifutaret Faubagi Manungda, India Pumba Chokhat Palaybak Ama Haibadi, Viksit Bharat Ediret 2047 Asi Fangna Bagi Pandam Yauri, CM Khemchandna Ministry Asina State Asigi Damak Mission Asi Paikhatnaba Mission Asigi Guideline Prepare Taubiram Bagi Damak Thagatpa Fongdorakli, Mahak Nahai, JJM 2.0 Asi Manipur State Mai Pakna Paikhatna Bagi Damak, Lokfam Thokpa Thaudang Sing Logani, Mission Asigi Objective Sing Mai Pakna Pangthokna Basu Hotnagani Haiki. MOU ceremony aduda Union Minister of Jal Shakti Sri C.R. Patel, Deputy Chief Minister amasung Minister in charge of Public Health Engineering PHE Losi Dikho, Secretary Department of Drinking Water and Sanitation's Government of India Asok K.K. Meena, Amadi, Atai Makok Thongbo official Singh Sarukyaki. Mamang Thada Kamjong District ki Myanmar ga tainaba Khul Singh, Namli, Wangli, amasung Choro, Tangkul Naga Khul Singh da Myanmar da base tauba Kuki Militant Group KNAB gi Kader Singh na attack chathaduna yum kai kaya mai thaduna amang ata thokan khraba matung ngasi ayuk angan bada district asigi manung chanba Kultu haina khangnaba ain kaina Kuki refugees singna khundari ba khul asida ngasi ayuk pung mari makhairom tarakpada masak khangdaba afaba makhalgi khulai sing paiba miyoi sing changlaktuna nongmai kaptuna chathakhiba attack singda khul asida leiba miyoi ani sikhibaga loinana miyoi ani asok apan nangki amadi khul asida leiriba yum kai sing tumna mai tharam le hairi Thazaba yaba pau amagi matung inna Kamjong district ki Kultu hairiba Myanmar romdagi ain kaina changsilakhiba Kuki refugees singna nauna khundaba khul oibana khul asi Google Map sizinaduna thiba matamda thiba fangkhide adubu thaudok aduda leikhidraba miyoi sing adu khul asigi village head amasung local club ki leader ni hairi khul asida ngasi ayuk anganbada khulai paiba sing aduna nongmai kaptuna attack chathakhibaga loinana khul asida leiriba yum sing mathang manau naina mai thaba haurakpada khul asigi miyoi sing khul adu thadoktuna lanjena ki hairi
Thagdok asiga mari lenana police na athengbada pirakhiba report ki matung ina attack aduda laikhidraba sing adudi Letmunland Haukip chahi kuntra manga apokpa Sonsei Haukip amasung Lunminthang Haukip chahi kunhumdoi apokpa laikhidraba Thangkhahau Haukip makoi animak kul tan asimaktagi amadi khul asigi maru oiba Thaudang sing puriba misak ngaktani hairi aduga thaudok aduda asok apan nang khraba miyoi sing adudi jangkhomang chahi kun nipant apokpa yamkho lund amasung kaminlal chahi kun taret apokpa laikhidraba tilpau singni hairi makhoi attack aduda nomai panbadagi asok apan nangduna manak nakpa hospital da pukhatuna laikatnari hairi police na makha taraduna hai ngasi Khulda Chathakiba attack sing adu kanana Chathakibano haibagi chapchaba khangma ngamdri khul asida amadi masigi akoibada ahenba security forces sing changlaktuna thibahumbagi thabak chathaba haukhre hairi amadi thaudok asiga mari leinana police na su moto case ama Bharatiya Nyaya Sanhita BNS 2023 gi makhada mi hatnaba hotnaramba mi mai thaba Ain kaina khutlai sizinaba sing yauba section sing maru oina Arms Act 1959 gi section 25 1C panduna case register tawkhre hairi Mamang thagi migi tarahumdoida kuki khunja amasung kuki militant singna fazinduna thamkiba khonsakul pastor ani yauna liangmai naga taruki asiba hakchang sing ngarang security forces ki apunba team amana kangpongpi district ki mafam amadagi fazin khibaga loinana hauzik state asigi kanglup singh gi marakta chawna ongkhatna ba thokliba asida thodok asibu akanba mawongda chief minister Yumnam Khemchand Singhna akanba mawongda condemn tawbaga loinana government asina hauzik chathariba mihat mipungi thodok asida tumina khak yengduna lairoi haina fongdorakli CM Khemchana fazinduna thamlakhiba naga khunja taruk sina fangkhiba asibu condemn tawraduna laikhidraba singgi imung manungi awaba singda saruk yari hairaduna asigumba hingsagi thodok sing asi government asina yaba ngamloi amadi tumina khak yengduna lairoi Thaudok asida chenari ba sing logi matung ina faduna matik chaba chairak pigani haiki Ngarang kuki singna fazinduna thamlakhiba naga khunja taruki asiba hakchang fangkiba asi naga village guard singna fazinduna thamluraba kuki khunja taramari tekta kaitana thadokhiba haukiba leibak pokpa numitta UNC gi khuthangda thadokhraba matungdani amaromda naga khunja fazinkhibadagi thiba khangdana leirakhiba asiga mari leinana Manipur government na thodok asibu investigation taunaba National Investigation Agency da kutsinaba leikrabani Sina fangkiba naga khunja taruki hakchang sing asi nongalamdai pung anirom tarakpada Jennings da masak khangdoknaba amasung postmortem gi damak puraktuna thamkhre thodok asiga mari leinana naga gi apex body ama oiriba United Naga Council UNC na akanba mawongda condemn tawbaga loinana center government da kuki militant group kuki National Front President KNFP asi thodok asida chenaba maramna terrorist organization ni haina laukthokna ba taksin khibaga loinana KNFP gi chairman asi state asigi deputy chief minister Nemcha Kipgen gi nupa oibana Nemcha Kipgen asisu deputy chief minister gi famdagi thadokadabani haina taksilli Mamang thagi megi tarahumdoida kuki khunja amasung kuki militant singna fazinduna thamkiba konsakul gi pastor ani yauna liangmai naga taruki asiba hakchang sing ngarang security forces ki apunba team amana kangpokpi district ki mafam amadagi fangkiba sina fangkibaga maram oiraga naga singna namna khundariba senapati district ki naga miyam sing tension wangna leibaga loinana khuisauna raba naga miyam singna ngarang senapati district ki liangmai tafauda leiba National People's Front Manipur unit ki headquarter da ngarang numidang
akai atoi thohan ki bagal loinana district asigi karong dal leba dumping site truck ani mai thakre hairi senapati district leba npf ki headquarter thugai yankhai ba thodok adu ngarang district asigi naga miyam na unc ki khuthang dagi fazinduna thamkiba naga khunja taruk sina fangle haibagi paw hek fangbada loinana khusauna raba naga miyam na Haurakuna NPF office da thomjinduna thugai yankhai bagi thabak sing asi chathakibani hairi amaromda karongda leiba dumping site asida khamduna leiba truck ani su khoisauna raba miyamna mai thadokhi hairi mai tharam liba truck sing adu ahangba truck sing ni mai tharam laba truck sing adu senapati district ki fire service ki team sing changsinduna mai kanabagi thabak sing chathakhi hairi aduga truck sing adugi driver amasung handyman sing hauzik fawba thiba khangdana leiri hairi Chief Minister Yumnam Khemchand Singh na New Delhi da leiba Union Road Transport and Highways Minister Nitin Gadkari gi official residence da ngarang unaduna hauzik traffic volume sing hengalaktuna Imphal City da traffic jam toina thokliba asi koknabagi damak nauna paikhatliba elevated highway project asigi senfam sing athuba matamda thadok piraknaba taksen kre hairi officials oiba pau amagi matung inna CM Khemchand Nitin Gadkari ga unakiba aduda state asigi maru oina national highway ani Imphal Dimapur Lambi amasung National Highway 37 Imphal Jiribam Lambi asida leiriba issue sing losinaba state government na lokhat liba khongtang sing paudam ki hairi National Highway 37 Imphal Jiribam Lambi gi matangda CM na Union Minister da phongdok khibada highway asi pakthok chokthokna bagi damak none district ki khunja sing dagi loksin khiba lamgi compensation pina bagi damak ningtina revised survey tawduna state cabinet na ayaba piki baga loinana thabak paikhatpa haure haina haiki aduga National Highway 2 Imphal Dimapur Lambigi matang da su CM na highway asi fawduna chatliba Kangpokpi district oina leiramba matter asisu resolve tawkibaga loinana state cabinet na special package ama pinaba ayaba pikre haiki CM na Union Minister Gadkari da phongdokhibada Imphal Ukrul highway gi oinadi lamgi matangda chayetnaba khara leiriba asi mari leinaba stakeholders singa unaduna losinaba honari haina paudam ki hairi Mamang thagi migi tara humdoida kuki khunja amasung kuki militant singna fazinduna thamkiba konsakhul gi pastor ani yauna liangmai naga khunja taruk hatok laga thamlamba thodok asibu akanba mawongda National People's Party NPP president amasung Meghalaya chief minister Conrad K Sangmana condemn tawbaga loinana thodok adu wakhal yaudaba hingsagi thodok amani hairaduna thodok asida January basing faduna justice puraknaba honagadabani amadi imung manung singi awabada saruk yari haina phongdorakli hiram asiga mari leinana CM Sangmana X ta thagatpa post amada thodok asi yamna thamoi sokningai oibaga loinana UNC na lamdam asida thokliba ongkhatnaba sing Wari sanaduna santi oina maselgi marakta punsinduna ing tappa environment ama sagatna ba honari ngai chairakta thokibani hairi masigi matakta naga village god singna fazinduna thamlakhiba kuki khunja tara mari UNC gi kuthangda miyoi bagi minungsi yengduna haukiba leibawoba numita tekta kaidana thadok hanki masigi reciprocal oina fazinduna thamliba naga tarok tekta kaidana kuki singna thadoraknaba appeal tawrakhibasu laikre hairi thodok asina Manipur da hojik hengalakliba ethnic conflict sing asi yamna sathiba mayonda laktringai matam chana government na lokhatfam thokpa thabak sing lokhat patangai fade hairi Lok Sabha ki Deputy Leader of the Opposition amasung Assam Pradesh Congress Committee President MP Gaurav Gogoi na ngarang fazinduna thamkiba naga khunja sing asiba hakchang oina fangkiba asiga mari leinaba prop sing athuba matamda
Tauduna manung mapan naidana investigation chathaduna thodok asida chenariba singi mathakta actions lauduna thodok asigi justice puraknaba mari leinaba authorities singna honagadabani haina fongdorakli Fazenduna thamkiba naga khunja taruk sing sina fangkiba thodok asi yamna chauna tragedy amani hairaduna thodok asina tangdu lei ba amadi santi leitriba Manipur state ta hena khudong chadaba sing mayuk nahale hairi leikidraba singgidama condolence tawraduna imung manung singi awabada saruk yari haina Gaurav Gogoina ex da thagatpa post amada Manipur da matam sangna conflict thoktuna hauzik fauba chahi ahum asida santi amasung tangdu leitabagi mami Samduna lady, Micham Kayagi Punsi Loikre, state asigi community Kudingmak Hauzik Horen Kari, Tokla Dage Kanbada Aki Tuzungba Fauduna lady, Maram Asina, Manipur state asida Kudakta Tungkoiba Santi Amasung accountability Lehanba Matau Tai Hairi, Tokiba Yamna Satiraba Hingsagi Togdok Asi Mari Leinaba government ki authorities singna Yamna Tuna Manung Mapan Naidana investigation Togduna Chenaba Singi Matakta actions Logduna crime Asigi justice Puraknaba Honagadabani Hairi Silin Digital na Hemo Banke Bartia Hotel Kathmandu Nepal da Pangtokhiba Second International GSA Conference ta Manipur da Megi tang tara humdoi inkum jalising aniga subna kun humdoi dagi haurakliba communal conflict asigi matang da Dr. Fanjobam Lanajit Singh Chairman Silin Digital na wafam kaya pukatuna paudam kre mahangna international conference aduda Manipur gi local print amadi electronic media singda Phone kiba pau singda yumfam oiduna paudam ki mahakna makata na hai kibada hauzik faubada conflict asina maram oiduna IDP sing masagi mayumda hanjinba ngamdana relief camp singda lady conflict asida miyoi chahum henbana si kibada natana miyoi kuntra henbasu hauzik fauba thiba fangdana lady Chahi ahum helaklaba communal conflict asi state amadi central government na warisin purakpa ngamdabasi yamna laibak thibani masi mari leinaba singna athubada loisinduna mahausagi punsida laknaba hotnabiyu aikoina hairiba ngangliba changsilliba khongjang asidi Indian constitution gi makada haibani thabak oina pangthokpadi state amadi central government na pangthokadabani haiki Late Nurhim Memorial Foundation ki chairman Junus Khan na FIFA World Cup 2026 ka mari leinana club kuntra da projector yenthokre amasung athenba matamda manungda Moirang Assembly constituency gi miyamda football turf ground ama saduna kusinaragani chahi mari leiraga pangthokpa miyam gi mami kumai ama oina khaurangna ngainariba Laibak ahumgi host tawduna pangthokadawriba FIFA World Cup 2026 na lakpada late Nurhim Memorial Foundation gi chairman Junus Khan gi maikaidagi Moirang Assembly constituency gi manungda laiba tongan ba club kuntrada lemna projectile yenthokpagi thauram ama football for unity haiba pandamda pangthokre Moirang Assembly constituency gi miyamda matik chaba sanabung leitabagi khudong chadaba Kayamarum mayok nariba asibu kokhanabagi pandamda chunar matamga chunaraba football turf ground amasu achangba selfam pumnamak puthoktuna athuba matamda semgatlaga miyamda kusinaragani FIFA World Cup 2025 na lakpa malemgi mafam kayada khaibung tarakpadagi hendoktuna iramda Manipur asida machet tabagi Thawin Singhdagi apunbagi saktam sagatpada apanba ohelliba sing asi kokhanduna apunba amata oiba Manipur amasung malem ama oihanmina si haibagi pauzil adu sandokna bagi wakhalonda lamjing oiduna projector sing adu yenthokibani Haugallagliba nahasingdasu sana khonabada hena thawai yauksinduna tinjang kaijang daba Manipur ama ohenbada mai
onsenminasi haina late Nurhim Memorial Foundation gi chairman Junus Khan gi maikaidagi wafam fongdorakhi Thoram aduda Moirang Assembly constituency gi leiriba club kaya gi luchingba singsu saruk yaki amasong Junus Khan na asanba wakalon amada paikhatliba thabak thoram sing asida apenba pokladuna punna sagatminaba haiba warep na chingbasu lawminakhi Manipur God Services Private Limited MGSPL gi utlawda leiba training center da company asigi guard singda numit tarani gi training pibagi saruk ama oina first aid training program ama Indian Red Cross Society Bisnupur District Branch amadi MGSPL na sinduna ngarang pangthokre Thoramduda Indian Red Cross Society IRCS Bisnupur District Branch ki Secretary su oiriba First Aid State Level Trainer Dr. Huidrom Roman Singh amasung Joint Secretary Trained First Aider Huidrom Siam Chanda Manipur Guard ki nupa amadi nupi guard kunithoida First Aid ki tongan ba life saving techniques sing takpi tambibagi thabak pangthokhi Dr. Huidrom Roman Singh na Manipur Guard Services Private Limited na company asigi guard singbo First Aid ki matangda khanghanabagi tanja pibasi yamna thagatningai ni Tungdasu hiram khudingda wakal loksing fanghanduna India sinba thungna guard service piba ngamduna guard singna mathau tarakpada first aid piduna miyoi bagi punsi kanba ngamba oirasanu haiki Manipur Guard Services ki director Wahengbam Ruki Chance na fongdokhibada Manipur da thoidok hendokpa ama oina leiriba company asigi guard singda hiram khudingi wakal loksing pinaba hotnari Pangthokliba training asida Indian Red Cross Society Bisnupur District Branch ki Secretary Dr. Huidrom Roman Singh masamak laktuna amadi mahaki team na first aid bibiba asi hainingai leitana thagatli hairaduna guard singh asina Bharat sinba thungna service piba ngam nabasu haure makata na hena pakthok chokthokna ba honagani haiki Ministry of Corporate Affairs Government of India amasung Ministry of Micro, Small and Medium Enterprises Government of India gi makhada leibak asigi capital oriba New Delhi da leiba Indira Gandhi Stadium gi Constitution Club of India da Emerging Achiever Awards Council na organize oiraga pangthokpa award ceremony amada Khangabok Part 3 Kuno Laipat Laikai dagi Khundrakpam Herozit Singh son of late KH Govardhan Singh the Health Care Award Paracutical to the Honorary Director Award Fanglakhiba Khangabok Apunba Club Kunithoi Amata Punsinduna Safongduna Khangabok Kungang Asida Thabak Thoram Kayada Achoba Thaudang Kaya Lauduna Lakliba Khangabok Joint Coordinating Committee Khangabok Dr. Kundrakpam Herozit Singh Bu Ikai Kumnaba Utuna Khangabok Part 2 da leiba KJCC office da mahakpu achamba khudol tamduna pukning thawatuna harau taramna okre Khangabok ki convener Kundrakpam Bisant Mangang na haikibada khungang asida nongma kangdana iramda Manipur asibu masak takpa masing hengalakli masina takpadi hotnarabadi ngamdaba leite aina hotna minaduna iramdam asi malem asida sak taklasi aikhoi apunbana hotna minaduna iramdam asi malem masak taklasi haina mahakna makhatana fongdokhi ngasi ki mahakpu okpagi thoram aduda KJCC Khangabok President Kundrakpam Devbarta Singh KJCC ki advisor Birbal Singh na athoiba mithungland oiki Loisilakpada maru oiba pau amukahana pizari Naga taruki matangda tikatliba NIA na asiba hakchang singge fibam sing yengsinkre kamen piu yakidre
Security Forces na Ukhrul District ki Horei Kafung Chingsang da Operation Chathaduna Bunker Tara Taruk Thugai Kre. Naga Taruk Sina Funky Bagi Mayokta UNC na shutdown Lauthokre, Jenaba Singi Matakta Actions Launaba Taksin Kre. Ungkana Bathok Ligay Chairakta Naga Kunza Taruk Asiba Hakchang Singh Jenims Ki Mokta Nongalamdayda Purakre. Amasung CMY Chemtran Singh JZM 2.0 ceremony saruk yakre mission assist state na mai pak na ba hotna gani high kre. Pungja si fawbada pisaba ISCOM gi Manipuri pau matang asida loisenjare amukahana kuramzari.